जाजीबा सिमचुजे याम पामे सिमचुजे पस आई हुजिक लला दा लाई मिसिन थमदबगिने टेबल हा आइसु वीडियो लौरिया गोय आइसु मिसिन थमदबगी टेबल हम लैरु गेना लापने बदो खोगी बागी की कॉस्मेटिक की दुकान असिगा मु चंगया कई कई लेगे है ना येंसी पोट यामना सु लेरमी सिगा अनौबो पोट याम लामे नेल पेंट दसु याम फजा फजा लेरमी ngasi di kano halo yellow machu sim ta lawrani si machu yam pam si machu je paso jadi siga branded ki pot su yam lai ko professional ki ब्राउन मचू से ना देखो इन लव से डार्क ब्राउन से इन लव रे मशीन थमनबगी टेबल से मशीन तो स्टैंड इन लवदो स्टैंड दे सिन फैयबा फिरोन हपा याइदा दुकान की थोड़ा मैम अब चेयर मफम चेयर लेरमदेबको अगर पाब चेयर दो माई चंगना जेंगे सिगी दुकान से हाँ ममांगे मई चाखीबने मई चाक लोरगा दुकान से चावना फजन तौना सेमदोखरे अमुफाउदी चंगुदबा अदुगा चेयर से अइना हुजिगी टेबल की पूरा ब्लैक ब्राउन दो अदुगा चमनबा लेब्राइन हंगुसेना चंगुबदा लैये अदुगैदी चेयर दो येंगे माना येंगा मनुंगदा चंगा लौथोपा चंगे अदैदी अइना कई लेगेन है जेंगे पोच फजना सुरमे दुकान से याम चावरी ममांग ऐदा हाना मई चाखेबा अदुगैगी सेमदोकपनेबा दुकान अदो मनुंग दसु याम नखा चंगागा मनुंग दसु पोट याम लेरमे अदुगैदी सिगैगी चेयर सु अनि खक लौरे कलर दो अदुमक्ति फंगक्त्रे अदुगसु दुम मचा ओइना दुम अनि खक लौरे याउदबिदो हे अदु ओइना नि खक लौरगा दुम पुलाए अदुगै सिगै दुम हले अदैदि अतई कदाइदसु चंगक्त्रे पोट चैंगा खरा येंगा लौगदबा पोटी लैतेबको अदुम चेयरदुदनि लौरगा लाइसे आइगी टेबल दो सिगा लैरे लेरक टेबल दो आइगी मशीन थमनबगी आइगी मशीन से इलेक्ट्रॉनिक मशीन से असिसे कनो याउदेबा स्टैंड यारक्तेबा स्टैंड से अइना लौगदबदो स्टैंड ओइना लौरसु काइदबनेबा दो स्टैंड लौबदैदि असिगुंबा ओइना लौबना फैयेबको असि ओइरगदी आइदि दोयामसु यावरे एंजेलिना ना हपमे माने पुन मैम जाऊ ले दोयामसु यावरे अदैदि पोचे इस लोई मनुंगदा भर्ती ओइ लेरमेबो एंजेलिना ना तोरमे अदैदि फिरोन पोचे दुम फी का खरा खो खरासु दुम थंबा यारे अदैदि असिगना पैसा का दुम थमनिंगासु थंबा यारे अदैदि असिसिना मखाद असिसिदि अखोगी मथौ तादबा फोन से लैपटॉप थंबगी नि अदो दुम याय दुम मशीन फी तुरा कांदा हाइदि पार्टी का दुम हाक थंबा याबा थंबगा दुम इंजनगा दुम थंबा याबा सूट का दुम हुजि ताइबको अदुम दुम थंबा याय मथौ से दुम कानारकनी सिगिसु दुम मखादा अइना सिगसु फी होजम दुम पोचै थंबा यायना सि मखासिसु अदुदुना अइना सि ओइना लौगेबा द मखल मथक्सिसु ओखक पाइयेबा आगी सांगबा से ओखक सांगी कोगी स्टडी टेबल दो अदु गैदी पतंग पी सुम चावद्रा अदुगैसु अपिकपसु सिगैसु अपिकप लेहौरि अदुदो असिजे मशीन जे थंगरगा आगी मशीन जे थंगरगा साइड दसु फी कक्पा याइना को अस एंजेलिना ngरang लाइक पाबा माइबा याम नुंगाइरे लाइक पाबा याम नुंगाइ काइबा या वाम नुंगाइजरे काइपने याम नुंगाइरदि लाइक जांग फादो जांग पाथो आइना आबदा मोगिदि मोगि सम हक कोना तबना लौबिगनि सादि देबलंग मोय अनिगी सिगुम ओरसु याय अनि मचिमना अनि पाबसु याइना दाइगी मशीन जे हौजि सिगा थांजलनी अब मशीन से सिगा थांजलगा कोना यारोइदा माने मोते संदोक पिदे आइसु सुमाना थम यार
ꯑꯁꯦꯡꯕ ꯁꯦꯡꯗꯣꯛꯄꯤꯒꯦꯗ ꯇꯩꯊꯣꯛꯄꯤꯒꯦ ꯑꯩꯈꯣꯏꯒꯤ ꯆꯨꯁꯤꯅ ꯀꯣꯟꯅ ꯁꯦꯡꯗꯣꯛꯄꯤꯔꯒꯦ ꯀꯣꯟꯅ ꯇꯩꯊꯣꯛꯄꯤꯔꯒꯦ ꯃꯣꯠꯄꯅ ꯂꯣꯏꯔꯦ ꯍꯥꯏ ꯐꯤ ꯈꯔꯁꯨ ꯂꯩ ꯐꯅꯦꯛ ꯈꯔꯁꯨ ꯇꯥꯏꯒꯗꯕ ꯂꯩ ꯐꯅꯦꯛ ꯈꯔꯁꯨ ꯄꯤꯔꯝꯃꯤ ꯇꯥꯏꯒꯗꯕ ꯐꯅꯦꯛꯁꯤꯡꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯁꯤꯗꯤ ꯂꯪꯖꯝ ꯐꯅꯦꯛꯅꯤꯀꯣ ꯑꯁꯤꯗꯤ ꯃꯌꯦꯛ ꯅꯥꯏꯕꯤꯅꯤ ꯃꯆꯨ ꯌꯥꯝ ꯐꯖꯩꯀꯣ ꯕ꯭ꯂꯨ ꯀꯂꯔꯁꯦ ꯐꯤꯁꯨ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯑꯁꯤꯁꯨ ꯂꯪꯖꯝꯅꯤ ꯑꯁꯤꯅ ꯄꯣꯂꯤꯁꯇꯔ ꯃꯄꯥꯟ ꯌꯥꯎꯗꯕꯤ ꯃꯨꯒ ꯐꯅꯦꯛꯇꯣ ꯑꯗꯨꯗꯨꯅꯤ ꯑꯁꯤꯅ ꯗꯕꯜ ꯗꯥꯏꯌꯤꯡꯒꯤ ꯐꯅꯦꯛꯇꯣ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯒꯗ꯭ꯔꯣ ꯀꯩꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯌꯦꯛ ꯅꯥꯏꯕꯤꯁꯦ ꯑꯁꯤꯁꯦ ꯕ꯭ꯂꯨ ꯄꯨꯔꯥ ꯕ꯭ꯂꯨ ꯑꯁꯤꯒꯗꯤ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯒꯗꯤ ꯕ꯭ꯂꯨ ꯑꯣꯏꯅ ꯎꯔꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯆꯨꯅꯤ ꯐꯤꯁꯦ ꯌꯥꯝ ꯁꯦꯠꯄꯩ ꯁꯥꯊꯤ ꯅꯨꯡꯉꯥꯏꯅꯤ ꯃꯨꯅꯨꯒ ꯃꯅꯥꯎꯅꯨꯄꯤꯒ ꯁ꯭ꯀꯨꯜ ꯍꯜꯂꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯕ꯭ꯂꯥꯎꯁꯁꯤꯃꯁꯨ ꯑꯩꯅ ꯇꯨꯕꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯗꯣ ꯑꯩꯅ ꯇꯨꯕ ꯂꯣꯏꯔꯒ ꯀꯩꯅꯣ ꯍꯥꯞꯇ꯭ꯔꯦꯕ ꯃꯥꯏꯁꯦ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯞꯄꯤꯔꯛꯑꯣ ꯔꯤꯕꯟ ꯐꯥꯕꯒꯤ ꯃꯑꯣꯡꯗ ꯍꯥꯞꯄꯗꯣ ꯑꯗꯨ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨ ꯍꯥꯞꯄ ꯂꯣꯏꯁꯟꯗꯗꯅ ꯍꯧꯖꯤꯛꯐꯥꯎ ꯕ꯭ꯂꯥꯎꯁꯁꯦ ꯄꯤꯗꯅ ꯂꯩꯔꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯕꯣ 12ꯗꯤ ꯍꯦꯜꯂꯦ ꯑꯗꯨꯒ ꯅꯣꯏ ꯊꯥꯔꯛꯏꯁꯦ 12ꯗꯤ ꯍꯦꯜꯂꯦꯕ ꯑꯦꯟꯖꯦꯂꯤꯅꯥ ꯁ꯭ꯀꯨꯜ ꯍꯜꯂꯦ Kayno English poemdo. Duno get yourself in a why by the way na. Chumna hideba. Oh, ready. Ambulandri. Amulandra. Oh, very good. Tuni like jump pada. Table lo play pa banu ngai bra. Ngai. Ada nang kai chale ba tiffin. Mimi ga tipatuka. Mimi to cha da no hai mi. Talli banang. Saya Saturday minta ani ke cara minta. 10 rupees pugi bani ma. Saya kadang bisa Saturday na. Saturday na 10 rupees pugi bani. Wei landro amu landro. Lande. Yang jadi kurang. Mangam ding amma bani mang asa school chalam da de igi di. Ma khoi ji Angelina class 1 kara bani na hoji rhymes jaudre da hoji di poem yaure da 12 dan gi ado ma loine I rai chumme ai phajana. He mi am tha. Palang bro. Is nang bai do di sugai da ni lo kana taw du da. Tu jam kon na bu in bro kyam apa ba pon na na. Kyam phado ge du. Mamon ke no gi. Apa ni sini phajaba he. Nadra? Sini phajaga. Mama perso pa no ai ke no ga jaw ai. Aiba. Mampi lo cholu cho. Ampi daiba. Kai ja jiba. Ai ga तो मैम आई CR से सुने सिगी मचुगी ब्राउन पूरा ब्लैक से सिगी कलर की लौनिंग बनी अब अदु फंगदना अदुना सी मचुगी सी मचु सिगी ओइना पुलाए दो असिना अदुम क्वालिटी खरा फ लैरमी सिगी खतंग अताबम सु लैरमी अब अदुना आई पुरे स्वागत किने अब अदो सिगी खतंग अखोगी रिसाइकलिंग की केनो दुसु प्लास्टिक तो अदुसु लैरमी अदुना ममन खरा होंगी अदु गैदि सिसिना खरा फैदा मदो पेक टेक पने अब अदुना सी ओइना पुरे मचु से पांदना सी दुम पुरे कछु कायदना फन्नबैदो अखोय खुद याव हैंडल याव चियारदुदी लैयेब जुंगी सु हुमरी लैने अदो जगा जम कल्लेब फम्ब खोटपदा मशीन तुब खोटपदा असि ओरदि एगोन सु जगा सु स्पेस याम लौद्रेदना मान चियार हम थाबगी अदो मैम आइगी सु दुकान अमा लौगेनदि याम कन तौरी दुकान से कैसुम नते को फिरोन योन बखोटपगी नते आइगी टेलरिंग की तुबगी अइना युमदा तुबगी महुता आदा दुम तुगेना दुकान अमदि लौगेना ngangnari ado lauba taragadi मैम दा दुगी वीडियो मा सेमगा थांगाचरके अदो हौजी की ओइनादि अइना टेबल से आइगी फी तुबै से जुमदि थमे दुकान लौबा तारगदी दुकान दा ओइना पुखिदोय मेबको
ꯆꯤꯌꯥꯔ ꯀꯁꯤꯁꯨ ꯂꯣꯏꯅ ꯗꯨꯀꯥꯟꯗ ꯄꯨꯈꯤꯗꯣꯏꯅꯤ ꯑꯁꯤꯒꯁꯤꯁꯨ ꯑꯩꯒꯤꯁꯦ ꯑꯁꯤꯁꯦ ꯃꯁꯥꯒꯤ ꯁ꯭ꯇꯦꯟ ꯌꯥꯎꯔꯛꯇꯕꯅꯤꯅ ꯑꯩꯅ ꯁꯤꯒꯤ ꯊꯝꯅꯕꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯑꯁꯤ ꯑꯣꯏꯅ ꯌꯥꯝ ꯂꯧꯅꯤꯡꯅ ꯂꯧꯔꯤꯃꯦꯕ ꯁ꯭ꯇꯦꯟꯗꯨꯒꯩꯗꯤ ꯁꯤꯅ ꯌꯥꯝ ꯐꯩꯌꯦꯕ ꯁ꯭ꯇꯦꯟꯗꯨꯗꯤ ꯖꯒꯥꯗ ꯌꯥꯝ ꯄꯣꯠꯇꯣ ꯌꯥꯝ ꯁ꯭ꯄꯦꯁ ꯌꯥꯎꯗꯦꯗꯅꯀꯣ ꯊꯝꯅꯤꯡꯉꯥꯏ ꯈꯣꯠꯅ ꯖꯁ ꯃꯦꯆꯤꯟꯁꯤꯗ ꯊꯝꯗꯣꯏꯅꯤꯗꯅ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯁꯤꯅ ꯐꯩ ꯑꯁꯤꯁꯦ ꯁꯥꯏꯗꯇ ꯏꯟꯁꯤꯟꯈ꯭ꯔꯒꯁꯨ ꯐꯤ ꯀꯛꯄꯁꯨ ꯌꯥꯏꯗꯅ ꯇꯦꯕꯜꯁꯦ ꯃꯥꯏ ꯃꯃꯥꯡꯁꯦ ꯃꯊꯛꯁꯦ ꯑꯗꯨꯝ ꯄꯥꯛꯄꯅꯤꯅ ꯐꯤ ꯀꯛꯄ ꯈꯣꯠꯄꯁꯨ ꯌꯥꯕꯅꯤ나 ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤ ꯑꯣꯏꯅ ꯂꯧꯔꯤꯃꯦꯕ ꯑꯗꯣ ꯑꯩꯅ ꯗꯨꯀꯥꯟꯗ ꯂꯧꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯤꯒꯤ ꯃꯌꯦꯛ ꯅꯥꯏꯕꯤ ꯐꯅꯦꯛꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯈꯨꯠꯅ ꯇꯥꯏꯗꯣꯏꯅꯤ ꯑꯇꯩꯒꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯦꯛ ꯆꯨꯝꯅꯒꯤ ꯐꯅꯦꯛ ꯁꯤꯁꯤꯡꯁꯤꯗꯤ ꯑꯩꯒꯤ ꯃꯦꯆꯤꯟꯁꯤꯗ ꯑꯗꯨꯝ ꯇꯥꯏꯔꯅꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯌꯦꯛ ꯅꯥꯏꯕꯤ ꯐꯅꯦꯛ ꯄꯨꯝꯅꯃꯛꯇꯤ ꯈꯨꯠꯅ ꯇꯥꯏꯕꯤꯔꯛꯎ ꯍꯥꯏ ꯈꯨꯠꯅ ꯂꯣꯏꯅ ꯃꯔꯤꯈꯛꯅꯤ ꯑꯃꯈꯛꯇꯤ ꯉꯔꯥꯡ ꯇꯥꯏꯅ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯍꯨꯝꯈꯛꯇꯤ ꯉꯥꯏꯔꯦ ꯑꯍꯨꯝꯈꯛꯁꯦ ꯑꯩ ꯂꯣꯏꯅ ꯈꯨꯠꯅ ꯇꯥꯏꯔꯅꯤ ꯑꯗꯨꯅꯤ ꯑꯁꯤꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯐꯅꯦꯛꯇꯨꯗꯤ ꯇꯥꯏꯕ ꯍꯧꯒꯠꯇ꯭ꯔꯤꯗꯣ ꯈꯨꯠꯅ ꯇꯥꯏꯗꯣꯏꯅꯤꯅꯅꯦ ꯅꯍꯥꯟꯒꯤ ꯐꯅꯦꯛꯇꯨꯗꯤ ꯃꯥꯅ ꯄꯤꯔꯧ ꯍꯥꯏꯕꯅꯤꯅ ꯆꯥꯡꯅ ꯄꯤꯔꯧ ꯍꯥꯏꯕꯅꯤꯅ ꯅꯣꯡꯃꯗ ꯑꯗꯨꯝ ꯇꯥꯏꯔ ꯄꯤꯈ꯭ꯔꯦ ꯑꯌꯨꯛꯇꯒꯤ ꯇꯥꯏꯔꯒ ꯅꯨꯡꯗꯥꯡ ꯍꯥꯏꯗꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯄꯤꯈ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯍꯧꯖꯤꯛ ꯇꯥꯏꯗ꯭ꯔꯦꯕꯀꯣ ꯑꯇꯩꯁꯤꯡꯁꯤꯗꯤ ꯇꯥꯏꯔꯒꯦ ꯍꯌꯦꯡꯗꯩꯗꯤ ꯇꯥꯏꯕ ꯍꯧꯔꯅꯤ ꯐꯅꯦꯛ ꯈꯨꯠꯀꯤꯁꯤꯁꯨ ꯃꯦꯆꯤꯟꯒꯤꯁꯨ ꯇꯥꯏꯕ ꯍꯧꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯗꯨꯀꯥꯟꯗꯣ ꯂꯧꯔꯒꯗꯤ ꯑꯗꯨꯒꯤꯁꯨ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯗꯨꯀꯥꯟꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏ ꯃꯑꯣꯡꯗ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟ ꯐꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯊꯕꯛ ꯑꯀꯟꯕ ꯑꯃ ꯑꯆꯧꯕ ꯗ꯭ꯌꯨꯇꯤ ꯑꯃ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯁꯨꯕꯅꯤꯅ ꯑꯗꯨꯝ ꯁꯨꯅꯤꯡꯉꯨꯔꯒ ꯁꯨꯏ ꯁꯨꯅꯤꯡꯗ꯭ꯔꯒ ꯑꯗꯨꯝ ꯄꯣꯊꯥꯏ ꯑꯗꯨ ꯗꯨꯀꯥꯟ ꯅꯥꯏꯅ ꯂꯧꯕ ꯇꯥꯔꯒꯗꯤ ꯌꯥꯔꯔꯣꯏꯗꯨꯁꯨ ꯀꯣ ꯑꯗꯨꯗꯨꯅ ꯊꯕꯛꯇꯤ ꯈꯔ ꯑꯩꯉꯣꯟꯗ ꯗ꯭ꯌꯨꯇꯤꯁꯦ ꯑꯃꯨꯛꯀ ꯍꯦꯜꯂꯛꯇꯣꯔꯤꯃꯤ ꯊꯕꯛꯁꯦ ꯑꯃꯨꯛꯀ ꯀꯟꯈꯠꯂꯛꯇꯣꯏꯃꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯑꯦꯟꯖꯦꯂꯤꯅꯥꯒ ꯇꯧꯔꯦ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔꯤ ꯆꯥꯛ ꯇꯟ ꯑꯣꯏꯅ ꯆꯥꯔꯅꯦꯅꯅꯦ ꯑꯗꯨꯅ ꯇꯟ ꯍꯧꯒꯦꯅ ꯇꯧꯔꯝꯃꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯉꯁꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯃ ꯍꯥꯏꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯐ꯭ꯔꯣꯛꯇꯣ ꯑꯗꯨ ꯇꯨꯈꯤꯕꯒꯤ ꯈꯖꯤꯛꯈꯛ ꯂꯦꯝꯃꯦꯕ ꯐꯤꯗꯣ ꯌꯥꯝꯅꯗꯤ ꯂꯦꯝꯗꯦ ꯀꯧꯔꯤ ꯐꯨꯔꯤꯠꯇꯣ ꯌꯥꯝꯅ ꯆꯣꯟꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯁꯨ ꯂꯥꯡꯊꯔ ꯂꯤꯠꯄꯅꯤꯅ ꯀꯥꯏꯗꯦꯀꯣ ꯑꯀꯛꯄꯤꯅꯤꯅ ꯑꯗꯨꯝ ꯀꯧꯇꯛ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦꯅ ꯐꯨꯜ ꯈꯨꯗꯥꯡ ꯌꯥꯎꯕꯤ ꯂꯤꯠꯄꯗꯗꯤ ꯁꯤꯒꯨꯝꯕ ꯂꯤꯠꯄꯅꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯗꯨꯅ ꯁꯤ ꯃꯆꯥ ꯑꯃꯁꯨ ꯑꯩꯅ ꯇꯨꯁꯜꯂꯦ ꯑꯗꯨꯗꯤ ꯇꯨꯕꯒꯤ ꯚꯤꯗꯤꯑꯣꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯗ꯭ꯔ ꯃꯥꯅꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯈꯪꯗꯦꯕ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯀꯩ ꯇꯧꯔꯣꯒꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯑꯩꯅ ꯆꯥꯗꯕ ꯄꯣꯠꯁꯨ ꯈꯔ ꯍꯥꯏꯔꯛꯏꯌꯦ ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯆꯥ ꯉꯝꯗꯕ ꯄꯣꯠꯁꯨꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ subscribe ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣꯕ ꯑꯗꯨꯒ ꯌꯦꯡꯇꯃꯛ ꯌꯦꯡꯉꯦꯕ subscribe ꯇꯧꯕꯤꯗꯕꯁꯨ ꯌꯥꯝ ꯌꯥꯎꯏ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯤ ꯇꯥꯇꯥ